Political solution later popular government semba yaroi haiduna Sisipura ngasi rally chatkadori ozanga CS khogi Union Home Minister Amit Shah yauna khogi Guwahati da kuki MLA tara CSO leader sing amadi khogi su group ki leader sing oiba kauriba mi famasigi mayokta political solutions later the government semba se yaroi haibagi ngasi Churchampur rally chatkadori oja sai matang se kamai thambi oja masi yamna laibak thibani haiba tai akoi koki selina usingi mai kaida koina kari haigani namdam sida thokriba balance ko yam laibak thiba adugumba wenning daba adugumba keno amani tangka amani ado masigi marumda thokriba balance gi marumda kana lei haibada ko meyam loina magna khan akoi loina mag balance gi setting mayok naminaraba namsida awaba phanginaraba koi hiram kya da koi si koi awaba mayok naminariba ado mai state sigi miyam ni habse kuki gi laibiri bai cheli naw sing sina wakhal sum khantha daba habse masi yam thina ningba kaingai ni yam thina koi puninda pendaba fawi akoi political gi waiba wafamga popular government sembaga kari mari leina ge anta bunna anta khana sebo popular government state ma palagadi state sigi oiba government ma leiba tabane haba yes to state sigi oiba government leiba ga makhoi gi oiba political demand duga ani si mari leina hali si maram kari kino the state sida leiri si kuki seli naw singna moiga leimi nari base moi khakta nate state sida topa kaalo meyam amsu leimi nari bani moi gi adumba keno amana maram warakanda dimal amana maram warakanda state sida leiri ba aduga miyam se toan ba kaalo gi miyam se chawa ba phangi bani hamse masi jo khanta badi chumbra na khalle ba ko popular government sembaga political demand political issue ga kari mari lena ge yes ha akhoi tongan ba community singi marakta tongan ba demand ke alai ba akhoi government to popular government to la akanda popular government to na kanu to godam natro tongan ne engage to godam to dil to godam to amicable solution lama amicable understanding ama namsil leimi nari ba mayam sigi ba understanding am purak na to godam natro lakriba violence asi political gi waiba adu ba demand duna maram warakanda purak ba violence natteba violence ai bisi akhoi political demand lei jaraga suma legitimate oina ain gi makha da demand adum tawraga leibe yaina yes government ka engage to wi yaina violence ta kedo wi laka doi no ba akhoi di masigi matang se lakpa taragadi kanglu amakhaktabu haijaroi kanglu ani makki maikaida akhoi wakhal khanda hogdaba akhoi tangka khar lei khrabani habse sibawbudi realize tongminara si yare tana state khamthengna waminarabani nakhoi tawriba thabak khara aduna maram oirakanda akhoi state se sigi future se khamtheng na suabani horaiba generation se khamtheng na waminarabani hausikti akhoi ketang self restraint tawna ba taka leidra nangi aspiration tu da sum haru pairaga leiba tarakati mamai dadi state se porkadoriba kaino se karino yes akhoi future se karino khar hantong na ba yare dana popular government sembaga noi ki demand ka kari mari leina ke noi demand di tawham thokpa proper forum to the demand atum tawba ya ye popular government asi akhoi lamdam si state am paladi state si ki oiba akhoi government ama later di akhoi ki miyam si kamai tawtino state si kamai tawtino government ama sem na baga mari leina bata na khoi su dil lama tawdi yaina noi ki laiba MLA sing do adu government sembada yauba yaroi haina noi thingalaga adu deita noi sana tawriba keno mayam sidi chomna
ꯅꯣꯏꯒ ꯌꯥꯅꯗ꯭ꯔꯤꯕ ꯀꯥꯡꯂꯨꯞꯁꯦ ꯃꯁꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯦꯐꯦꯛ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯁꯤ ꯑꯃꯨꯛꯇꯪꯗꯤ ꯅꯣꯏ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦꯅ ꯑꯩ ꯀꯨꯀꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯨꯃꯥꯏꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯦ ꯃꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯗꯣ